ngasi phongkiba tongan Manipuri sefongsinga masum thokiba thodo wathopsingdagi maruoiba I pausing khongasaraga Manipur top channel gi maikedi Miyamna thamsigi ahanbada social media dagi lokhosaba yamna thajaningai oiriba paung tang hana Miyamna lokhosaraka na thamjaram ge masum Miyam loipum yeng tamine sen channel sigi maikedi gi thamjari Houjik Khoupum damda duithangjang khul address is Khoupum damdagi pausai mai Kauba say taragan to sure of Nupama Sama Lupkhre Thibagi Shaka Miyam Yengminasi Makasa Tarapoina Topamaruiva Paukrana TV Lena Mutanava campaign Northeast India gi Manunga Manipurna best state Kimana Fonlapa Satoksa Ningaini Minister Bharatagi TV Lena Marufona Mutanave TV Mukta Bharat campaign Mai Pana Pangthokpada Manipurna Northeast India gi Manunga Manipurna best state Kimana Fonlapasi Yamna Satoksa Ningaini Haina Manipur gi Chief Minister Berena Phongdokre Ministry of Health and Families Welfare Sinduna Ayushman Bharat Health and Welfare Center gi Makada World TV Day ga mari leinana Haukiba March kun ga mari dagi hauraga thasi gi taraga mari Ayushman Bharat HWCD numit asida TV Mukta Bharat ki campaign asi losinki numit kun ga mathuni sukna pangthokiba World TV gi thoramadu da Manipur TV Mukta Bharat campaign mai pan implement tawduna Northeast India gi state singi manungda best state tarak pahai state sigi oida sakthoksa ningai gi mikup amani campaign asibu mai pana pangthokna bohona bada masaki sarugya khiba singsu Chief Minister Beren gi maikei gi thakat phongdorakli loinana makhatana TV leina asi maru phongna mutana bohona bada lofom thokba hoksel gi maru ba thodang adu Manipur lengana chapsana lawgad hanesu phongdokhi haidi Makasa tarak poina to papawamna None district model district am oina onthokna ba thabak paikhatkani Dipu Gangmai None district ki nungba kendra de ki mai pagalakhiba BJP ki MLA Nungdang-Nungdang-Houjik Dipu Gangmai bu Manipur lengana HAC Hill Areas Committee ki chairman oina khanduna thabak pai ba hokhiba ga loinana ngasi None district ki tuan mapam sing hakthenga ri yengsinkhre loinana None district asi model district am oina onthokna ba thabak paikhatkani haina su phungdokre ngasi Dipu Gangmai na None district headquarter thungduna district adu ki district level officers sing civil society ki leaders sing yauna None DC office da consultative meeting am pangthoki masigi matun hill areas ki chairman adu singduna None district ki Longmai part 4 lairiba nupi kaithel None PIC Houjik semga sagatpa ki thabak sathariba Longmai SDO TD block Longmai part 1 na nauna sagaliba DC office ki pibam so hakteng na yengsinki masigi matungda Rengpal area da lairiba district hospital ki pibam amadi Longmai bazar phabusi liba Izai tutorial gi torban gi Houjik oiriba pibam yengsinki ngasigi yengsin khongset adu None district ki ADM Steve Kapudang None district ki SP Gopal Das ex ADC member sing haibadi KP Merizin KZ Daisilung Makufun Rongmai BJP Nungba Mandal gi president Kadisun Kamai district president Tamelong BJP ST Morsa mad atai mari lena official sing amadi CSO sing leader sing su sargaki HAC gi chairman Dipu Gangmai na paumi sing wa ngang na phongdokibadi Houjik Nungba kendra da Manipur lenga ki makhara paikaliba tuan ba sokotorang thabak singasi mapung fana loisinduna None district si model district ki thakta paikana ba su honagani masida district si ki mari lena ba district level ki officer sing CSO sing gi leader sing amadi village authority gi leader sing mapung fa ba mating adu pangbina ba su makna appeal tawki haidi Makasa tarak poina to papawa mana AMSU na sinduna nifuga nito shuba mikap thokpa namit thoram pangthokre ILP gi matang na Manipur lengana sapsaba thabak paikhataba gi mami tari bisi tungda aphabu oirakloi salamba kumja English magasamapan March 4 April taraga tereta lamda masidagi mitop miyan sa sing halan kinaba akan bi ihau sa thabada thawaina pontha pi hraba matamadagi mahairoi lusing ba anibo ningsingduna April taraga teretpu mikap thokpa namit aina all Manipur Students Unions AMSUna leptana pangthoktuna lapagu ngasisu AMSUna sinduna niphugani te shubha mikap thokpuna mi thoram pisum singa masada leiba athobu singi ningsing khubam da AMSU gi president lusingduna mahaidor lup asigi phiral singkatuna mikap thokpuna mi thoram haudoki ngasigi thoram aduga mari leidana AMSU gi president haubizam salambana phongdokibadi Manipur da laiminariba furup khudingmakna mitop miyansa singi makhutagi lamdamasi kanba ngamnaba amata oina khongjang changsinminasi
ILP gi matang Manipur lengna sab saba thabak thoram amata paket pidabagi mami taribisi tungda afab oirak loi hainasu phongdoki lamdam masigi tungan school amasung college gi mairoi singna saruk yaduna pangthokiba thoram adura kumja English ngama sampan marfu gi April 13 lamdam masidagi mito mian sa sing halan ki gadabani habi ihauda thawaina ponta pi khraba matum madugi mairoi loken amasum Lupkhre gi mafamna hekat lekat tamduna mapung khaba ikai kamna botki thoram aduga mari lainana MSU gi president Hobijam Salambana permission phongdokhibadi ngasidagi sai nifu henbagi mamangna mito mian sa singna langoi sanchilakpadagi iramdam sigi tungda oirakadaba phiba madu matamadugi mairoi sing ubadagi mito mian sa sing adu maramdamda halankinaba ihau sangsingki maduda mamal yamlaba mahiroi ani thawaina ponthapi tun iramdam sigi damakathoki ngasidi matamadugi mairoi singna yenglamba asanba miyeng aduda aikhoi kudima amata oina sangsinminaba mathau tare maramdi haujik lamdam asida train yoksilakpa hore state asida oirakadaba phibam sing adu mangda taaduna lairabani phibam asina masing yamdana khundariba yelhomi sing kanjanabagidama lamdam asida mapung faba inner line permit system ama satnahanba mathau tai ILP gi matangna Manipur lengana sapsaba thabak thorom amata paket pidabagi mami taribisi tung afabo irakloi hiram kudimak lamdam asigi supli mitop mian sa singna pasilakti basi JCILPS natragana AMSU khaktana thengna bo ithokloi tungda horakadaba mirol singidam akhoi amata oina sangsinminaba mathau tare hainasu Hobijam Salambana makhatana su phongdoki atopa pawamana Jiribamda block level hell mela pangthokdori Azati ka Amrit Mohotsab ki saru ama oina hayang April 19 gi Jiribam district ki oina block level hell mela pangthokdori haribe hell mela si April 19 fawa sathagani hari mela si district administration Jiribamna asaubu thodang lauduna line department sing oiriba Jiribam district health society child development project officer Jiribam amadi none education officer Jiribam kusamnaduna hell mela si pangthokadabani hayang mela asi Jiribam de leiriba RK Sanatombi Vidyalaya school haudokani aroiba numiki thoramna Jiribam Borebekra de leiriba Netaji high school ground pangthokani haidi pangthokdaribi hell mela asi mapung fana bhonabada Jiribam DC gi lusing makhada chief medical officer CMO oina thopuriba Dr. E Okendro Singan asawu thodang lawgodri hainasu pausna makhatana phongdorakli atopa pawamana GB mi pham pangthokna home guard ki matam sunaba rank pay pinaba khanakre Manipur Home Guards Employees Welfare Association ki general body meeting ebo yama sumang lila sanglen palace compound impala pangthokre association si president boy mangiamadi district singi company commander singna president's member oina saryaki Manipur lengakta home guards personnel singi ration money matam sunaba pay rank benefits scheme amasum dine harness scheme streamlines amendment of act and rules recruitments of project of home guards personnels amadi darkar laibising pibina bataksin bayawna tungan firepsing lawu yawna wapum kamarum kumna khanane nakhi thoramaduga mari leinana OC Mairan iba nanau sagol mangna music director oiba SK Mangang Divya Haubam Rocky Zemi oinam amadi Sarmi oinamna sakpa home guard personnel sinda yumpham oiragi iba music video amasu miyamna yentokre thoramasigi manungsana mathauda puning sangba mari kathokpaga loinana thabak tawriba home guards personnel marida asamba khudol potpi dun ikai khumna ki hainasu pausna makhatana phongdorakti makhasa tharak poina to paw khrana haujik khumang chauksina semga sagalibu Champur medical college ki phibam additional DGP C Dongyal na yengsinkhre Manipur ki Chief Minister N Berena asabu thodang laudun anawa BJP lenga asna numit chamani gi manungda packet kadaba thabak chamagi manungda ama oriba Champur district hospital gi campus manungda housing semga sagatgi thabak sathariba medical college ki phibam ngarang Manipur gi director general of police ki thopuriba C Dongyal na hakthena yengsinkhre housing semga sagalibu Champur medical college asi Manipur police housing corporation gi makhada Keystone Infra Project Limited na thabak tawbani Mari lenaba engineer singsu sarugyaduna sakiba yengsin khongsa aduda si Dongyal nahai sitcha malegidaba medical college semga sakatpagi thaba asu khumang chauksina pakhali mamangsa gi April thadagi sem sab hokiba medical college asi anau lenga ki numit samadigi manung loisingidaba action program gi manung da yawbusu lekre
अतोप मतमना मेडिकल कॉलेज असि संगादुना मियामना खुसिनबगी तंजादु लाक्लगनि सोइखि रिपोर्ट की मतुंग इन मेडिकल कॉलेज असिगी एकेडमिक ब्लॉक वार्ड एक्सटेंशन ग मरी लेनबसिंग अमदी हॉस्टल साबगी थबक अयाम हौजुक लोइरे एप्रिल 15 फावगी मनुंगदरी मपुंग फाना लोइसिनबा ngamlagani हौजुक सेंगबा सगलिबा मेडिकल कॉलेज असिदा माहि तंबा हौरबा मतुंगदा अनिसुबा फेस की कंस्ट्रक्शन असि मेडिकल कॉलेज असिना लैगदोरिबा माता विलेज ता पैखत पाहुगनी मेडिकल कॉलेज असिगिदमक डिस्ट्रिक्ट फैमिली वेलफेयर ऑफिस असी लोइसिनबगा लोइनना मफम असिदा फमुंग सामा लैगदबा ग्राउंड फ्लोर याउना मथोल ओमगी बिल्डिंग सकतपसु होरे मसिदसु नतना चुचामपुर डीसी गी बंगलो गी ममांग थंगबदा लैबा मेडिकल क्वार्टर असिसु लोइसिनदुना नुपा अमसुंग नुपीगी हॉस्टल साबा होरे डिस्ट्रिक्ट हॉस्पिटल गी स्टोर रूम असिसु एकेडमिक सेक्शन ओंथोक्तुना सेंगबा सकतपगी हौजिक जथारी मेडिकल कॉलेज सेंगबा सकतपगी थबा असि मणिपुर पुलिस हाउसिंग कॉर्पोरेशन गी मियंग मखादा कीस्टोन इंफ्रा प्रोजेक्ट लिमिटेड ना थबक सुबनी डिस्ट्रिक्ट हॉस्पिटल गी कैंपस मतम करा मेडिकल कॉलेज असी सलायरबा मतुंग एकर 15 पाक साउना यारमाक तौदुना थमक्रबा माता विलेज मपुंग फाना सेंगबा सकतकनी हाइनसु NDGPC दोंगेल मखाताना सु फोंदोकी हाइना पाउसना मखाताना रिपोर्ट तौरक्ली मखासा थरकपुना तोप मरुइबा पाउ खरना चीफ मिनिस्टर ना ऑर्डर तौरकपगी मतुंगिना IMC ना कोनबा मफम सिंगदगी अमोट अकाई सेंगदोकपा होख्रे मणिपुर की चीफ मिनिस्टर N Birena इम्फाल म्युनिसिपल कॉर्पोरेशन IMC ना कोनबा मफम सिंग लूना ना थमना हारिबा मफम सिंग असिदा अमोट अकाई सेंगदोकनबा IMC की मायोर खंगलखपदगी ngasiदगी हौना मायोर ना IMC की केयरटेकर एंड लोकेशन असोब थौदांग लौदना अमोट अकाई सिंग सेंगदोकपा होख्रे सथरगदी थबा BJP ना लेगा पैरकपदगी नुमित चामनिगी मनुंग तौगदबा थबक थोरमसिंगी मनुंगसना चथरकपने हाइना केयरटेकर मायोर एंड लोकेशन फोंदोरखी चीफ मिनिस्टर N Birena असोब थौदांग लौदना मणिपुर लैरिबा कंगलुप खुदिंगमक नुंगसी चानना लैमिननबा होनरक्लिबा लोइनना प्राइम मिनिस्टर नरेंद्र मोदी ने पामजब मतम खुदिमक लूनाना लैबा भारत अमा ओइनबा पंदमगी मखारा सथरकपा स्वास्थ्य सर्वेक्षण की सरुक अमोइना IMC की अकोइबदा लैबा मफमसिंग सिट सेंबगी थबक सतबा होरकपने हाकि मागना मखाताना फोंदोखिबदी IMC खक्तना सिट सेंबगी थबक सतबदा IMC ना कोन मफमसिंग लूनाना थमंगमलोय मदुना IMC ना कोन मफमदा लैरिबा मियामना असबु थौदांग लौबिगदबनी अमोट अकाइसिंग मफम सादना लंगथोक्तुना थंबीबा तविगनो युम IMC ना कलेक्शन तब लापदा खोंगटपा नुंगाइनबा निंगथीना बोरा खाउना सिंगरा हपसिंदुना थंबियु अमोट अकाइ पेशिंदुना लैरे हाबिगी पाव IMC की डिप्यूटी सैनिटेशन ऑफिसर रोपेंद्रो की फोन नंबर 9862103144 पाव पिबिरौ खुदकता अमोट अकाइसिंग लोखटपा लाकना हाइकी माना मखाताना फोंदोखिबदा हौजिक IMC की स्टाफ अदुकी मतिक वाना लैरे मसिना IMC ना कोनबा मफमसिंग अमोट अकाइ सेंगदोकनाबा होनाबदा अवाट लैरे वालबी स्टाफ सिंग असि मपुंग फाना हापिनबा मणिपुर लेंगा की अथुबदा मियेंग संबियु मियामना मफम सादना अमोट अकाइ होंदोकलिबसि IMC की बाइलो 2011 की मतुंगिना फाबा मदी फाइन थियन सिंग क्या यावरी मदुना मियामना मफम सादना अमोट अकाइ सिंग होंदोरकपा ताराबदी आइन गी सबसाबा लौखटकनी हाइनस पाउसना मखाताना सु फोंदोखी मखासा थरकपोइना तोपा पाव मना कानीगे कोनना मियोय फारे इम्फाल ईस्ट डिस्ट्रिक्ट पुलिस की ASPM प्रदीप की मिये मखादा ओस नार्कोटिक सेल की थौपुरीबा इंस्पेक्टर KS देव कुमार लुसिंगबा पुलिस टीम अमदी यंग एथलेटिक्स डेवलपमेंट एसोसिएशन यादा खेत्रिगाव की मेंबर सिंग लोइना ngarang numitang pung 10 makai taba matamda कानीगे कोनना मियोय इम्फाल ईस्ट की 3 सीट रोड पारिंग द लैबा कोम्बिराई गार्डन्स मयादी अंगबो मसुगी होंडा एक्टिवा रजिस्ट्रेशन नंबर MN01L 5717 ngasi tongduna lakpa nupa ama kaniga kona na fare heli kaniga kona na fare ba nupa sigi maming mutum thoiba maitai sai nifugom de apok palai kidraba M asau maiti khawi Imphal East ki nongpok sanjan mamdagine पुलिस ने चेक तौबगी थबक सथबदा गरी एतुदा हापतुना पुरकप कानी ग्राम सनिपान ग मौद्रा फकी फगलबा कानी अमदी गरी अदुगा लोइना मियोय सिंगरांग पुरमपाट पुलिस स्टेशन खुसिना करे हनसु पाउसन रिपोर्ट तौरकली अमरमदना BJP ना लेबासी मसोई तहंदुना कंगलुप खाइदोक्तुना प्रॉब्लम थोअनना भोनरी BK हरिप्रसाद भारत के लेंगाक शासन तौरीबा भारतीय जनता पार्टी BJP ना लेबासी मसोई तहंदुना मदी कंगलुप खाइदोक्तुना प्रॉब्लम थोना भोनरी असिगुम्बा थौसिलसि कांग्रेस ना निंगथीना होनागनी हाइना कर्नाटक लेजिस्लेटिव काउंसिल की ऑपोजिशन लुसिंग ओरिबा BK
Hari Prasadana Fongdokre, Magna Makhatana Fongdokibidi, Hindi Ngangdava, Amasum, State Sing English Lolgi Muhutta, Hindi Lona Mut Silangani, Hina Union Home Minister Amit Sana Fongdokibu Wafamadu, Tabakoina, Pangtoktanaba Congress Natingani, Hindi Lol Ngangdavi State Sing Hindi Ngangan Bahabisi, Arrivanati, Masi Yafam Tokte, Hiramasi Legana Lokalaka Tabakudima Congress Natingani Hina Fongdoki, Panma Yabdi Congress Kilusingba, Zairam Rames na BJP Lenga Kitawangasi, Lolda, Loinam Sandopani Hana Maral Sikibani, Marasida, DMK Gilusinga Lakidrab M. Karunidhi Masano Pahausina, Tamil Nadu Minister Oediba MK Stelina Fona, Song talk to the Union Home Minister Amit Sana Fongdokiba, Wapamaduna India upon the Sakta Masetana Tugai Boy and a Tolagani Hanis of Fongdokiba Lake Ravanana, Paus Napalakli Makasa Tarakpoina Masmushila Poina to Pau Krana. Lamlai Kendrigi Lambi Sing Koilas Tada Bamatale Heloi Ibomsa, Lamlai Kendrigi MLA case Ibomsa and High Crate, Lamlai Kendrigi Makum Sing the label Lambi Sing Koilas Tada Bamatale Heloi, Wapama Sing a sea English sing and Kundagi Kunminity Fabi Manunda, Yorbundagi, Karsom Parga, Sanjan Bam Taba Lambi, Sam never walk with their pike rubber tabak Ningtina Simbi the Wigi Yingsin concert at Mount of Fondo Kivani, Mount of Makata Raduna Lambi, Sam Nava Hanagi, Emir and a walk other pike raga. WBM Lauraga Tokre, Magna ML Oibidi Houjik Suriba Nongasi Head Hangbaga, Black Topping Louduna Koiras Taragani, Lamlai Kendra Gilambi Sing Koiras Taduna Atai Kendra Gilambi Singi Takta Sem Laganaki, Nasigi Yengsin Bigi Kongsa Duda, PWD AE Amadi Pradana Masum Hanagi ZP members into Sarugaki, Heidi Hensu, Paus Namakatana Fondorakli. Loshilapuna to a pop and national highway is a terrible extortion sing a sea phone Tinaba Matamoide ERDO Manipur houses Ladiba Economy Pibamasi Maromdom Lips and Abu Honoriba Kunayama Weber Luina to one Purupiana Puno Kundamina Duna Ladiba Kanglepak Manipur Mani Manipur Kunai Sigi essential commodity service industry production industry amadi trading industry singasi Mipal Tangduna National Highway Aniasina Aikogi Hinzanavigi Lambi Oiduna Lakli Kunai si Masagi on a British era amadi Nito Paling Matam Maromdom Leps Rambasu India Tilurabam Matungadi Kunai Sigi economy si India depend Auduna Madi Landlocked Oibana Maramoraga National Highway Sinai Kogi Hinava Polamka Putupusin Tauduna Kundami Neduna Lady Betuan to one Purukagi Saktumadi Nom Gisang the Yadra Polam Singomadi Sakotpagi Lamzil the Yaudra Yadra Polam Singi Pushilapum Oiduna Lakli Haina ERDO Kanglepaki Secretary General Santa Nakpom Kuyi Pedro Tadurapa Sirola Haidi Sirolas Makatari Vedi Tuan Purup Kaga Puno Kundamina Manipur Sidangasi Sakot Lamzil Sarugiana Bonaba Matamna Puru Kuding Wakiweba Arm Group Kaya Sangatuna Manipurna Arm Group Machine Quality Yam State Amasuri Masida Natana Tuan Group Singna mainstream life the Lakna Bokonabada India government Amadi Manipur government ka Tuan Kuya Pina Duna suspension of operation Amadi Sisparent Singmakat Laiduna Mapam Kata Arm Group Singasigi designated camp sing Sagatuna Tuan Group Kabo mainstream life the Halakana Bokona Duna Lakri Marasi the high government of India Amadi state government ga Kuya Pina Duna Kulai Tatuk to the mainstream life the Sanglakna Bokonari Haiba Group Karana National Highway sing the open oina illegal tax collection Taudi Habisi Hana Hydrabasu Yarabu Wafamani Manipuri Kunai si state ki financial status asi sai kyadagi overdraft taduna miyam gi fruit khauda partial sing power gueba sang malna hengat pa amadi sakholak pangamdriba kunayam oibag loinana khwaidigi nemba per capita income oidiba state amasuni Masigumba thoidok hindongna suwalaba kunai sigi financial position asida Manipura kunda minariba iraisa lakh kuntragom do henmana sejinariba pusilak polam kudimakta national highway da kundariba purukharagi mingda CM kiba arm group singna illegal tax com amadi nampu hapu tawduna lut tawba amadi gari kaya tax piu yadi haiduna phongna detain tawbasi kunai asida hingminariba miyoi khudingmakki mangjabani Kangminaba yabadi Manipur ngasisu maruoiba polam kaya amadi sakwa thorangi oiba polam sing pusilakliba sing asi Manipur mapandigi pusilakpa ngaktani losilakpoina mapalam goiba pawkhraga Miyamna thamjaramgi Russia na US amasum
एलाइसिंगदा फॉर्मल ओइना वार्निंग तौखरे यूक्रेन मखाताना खुलाई सप्लाई तौरबदी तमंगमदब थौदोकसिंग थोलकनी हाइना रशियाना यूनाइटेड स्टेट अमसुम एलाइसिंग मफमदा फॉर्मल ओइना वार्निंग तौखरे वार्निंग असी रशिया की मैकेट फॉर्मल ओइबा वारोल अमदा तौखिबने मदुगी कॉफी अमा यूनाइटेड स्टेट की मीडिया आउटलेट सिंगना फंकी सुहाइरी अमरोमदना रशिया की थाउदा अथिंग थंबसी शांति पुरकनब खोंगथांगनी जेलेंस्की रशिया की मथक्ता हौजिक थमलिबा अथिंबसिंग असी चाइना फंगनिंगाइनी अदुबु रशिया की मिलिटरी थिंगनबा मसिना याद्री हाइना यूक्रेन की प्रेसिडेंट वोलोडिमिर जेलेंस्की ना फोंदोखरे डेमोक्रेटिक वॉलना रशिया की थाउदा अथिंग थंबिगी अपाम प्रेसिडेंट जेलेंस्की ना फोंदोखी यूएस की लॉ मेकर सिंग अमसुम यूएस प्रेसिडेंट जो बाइडेन लो सेमदुना सिंगम अथिंग थंखरे अदुबु यूरोपना रशिया की एनर्जी सप्लाई सिंग हेना मपान तांगली अमसुम इंडिया रशिया की एनर्जी सिजिनबे हेंगत हंदनबा यूएस ना थबक तौदुना लाकली हाइना पाउस ना फोंदोरकली अदुगा हौजिकुइनदि मयाम पाउस मतांगसे लुसिनजरगे अमसुम पाथोकचकिबदा सोकिब लानकिब यावरसु मयाम नापिगनी अमसुम मतम मतम गे बमरोइबे इ पाउस मयाम द लेपा लेतन अपडेट पिजरके नसु चैनल सिगी मेकेडिगी मयाम थमजरी एंड थैंक यू।